solution amana territorial boundary Pirabasu Thokliba Erang asi Loigani Thajade idea of Manipur da hingminabana pumna maki afaba khongthang oigani haina social activist Sanayaima phongdorakli wafam asi Sanayaima gi Delhi amadi Bengaluru khongchet ki matangda pangthokpa pawgi mifam amada mahakna phongdokhibani singzamai khetri laikai da pangthokpa pawgi mifam aduda mahakna makhata na hai Manipur gi Erang asi loishina bahona bada state asigi wangmada khundariba Manipuri singya choba thodang yawi mahaki Delhi amasung Bengaluru khongchata kuki amadi maitai punna ka amada nungsi chanana leiminaraga thabak tawminaramba kaya thengnarakhi adugumba fibam sing urubada duki matik pukning nushiba phawi adubulamda masida Thokliba Erang asi Thokliba territorial boundary pithokiba natraga political dialogue amana solution purakpa yabagi matam adudi hendokre Kumjali singani kunhumdoi gi megi tang ahumdagi lan haurakpa matamda India lengakna lofom thokpa thodang lokhide hauzik oiriba fibam asida furup singna taliba demand sing piraga waroishin purakhiba yai adubu hingminari bai khoi masel gi marakta thamoi sokna khiba thodok kaya thokiba maramna hanagi apunba saktam hanjilakpagi mami adudi samkhre Masina Kanglup Masel Kaibung Tahanabaki Machak ama ohele Maram aduna Lamda Masida Mahausadagi Nungshitana na Himinarakpa Aikoi Maselgi Marakta Hanagum Afaba Mari Tamnaraba Matam Adu Haktada Erang asigi Waroshin Puraktuna Tangtu Laitane Hingmangamgani Haina Mahanga Funduki Magi Machamasu Amasu Machamasu Machamasu Sing Generation Sing Yenga Alan Se Masi Aku sun catar boleh, mangsa itu saya kau kata ni. Aku means kulai dah kamu nanti. Kaman people tu, napi yang am jauh na, misal yang mangsa itu sok itu. Masih tiap sok aku ringkan. Ekonomi collapse over, almost collapse over. Malah semalam saya Ukraine posisi. Loin tu, jadi this saya sudah di poinu thana. Aku cakap aku yang saya awal yang mai betul. Masih aku Masih mana sih, nanti future aku kemana hing masih ada masih mana pergi wajib film geographical reality sing tam yang nak apa saya centuries atau saya listing orang ini dari ada film ada kang aku saya apa antara hing naba asli aku option nanti alternatives nanti masih dia aku Hing begini necessity, historical necessity now.